Moreda thokiba laibaktiba thodokta laikhidraba IRB personal takelambam saleshorgi aroiba mathau mangam pangtoknabagi damak ngasi rims ki moktagi puthoraklaba matung manipur lenga ki oiba cabinet mifam ama famduna hauzik manipur da oirakliba fiba masida lenga na kari thabok paikhalakani haiba miyam da khangalagani haina education minister 𝗣𝗛𝗬𝗓𝗔𝗠 na thazaba pikre wafam asi tha asigi tara tareta moreda duty taduna leiriba state force singda kuki militant singna afaba makhalgi khutsu khulai sizinaduna chatharakiba attack Laikhidraba, Takelamam Saleshorgi Tawa Yaudraba Haksang Rimski Moktagi Puraklaba Matung, first MR the Laisu Katana Aroiba Ikai Kumnaba Pibaki Toranga Mari Lena Fungdokibani, Toramatuda Education Minister 𝗣𝗛𝗬𝗓𝗔𝗠, Social Welfare Minister Hekam Dingo, Security Advisor Kuldip Singh Yaun Tongan ba Department Singi Makok Tongba Civil Amadi, Police Officer Kayasu Saruyaki, Minister 𝗣𝗛𝗬𝗓 na Paumi Singh Dahai, Housing Manipurgi Oiliba Fiba Masida State Force of Faba Kut Tharakba Haibasi terrorist ki thawongni masi tasengna laibak thibani orakliba fibam asida lenga na kari thabok paikhatkani haiba adu ngasi cabinet mifam ama pangthoklaba matungda miyam da khangalagani haiki